ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥ ꯉꯝꯗ꯭ꯔꯕ? 이제 그시 tꯧꯗꯤꯌꯦ ꯁꯔꯞꯇ ꯈꯔ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯔꯤꯕꯅꯦ. ꯑꯁꯤꯁꯨ ꯌꯣꯟꯊꯣꯛꯁꯦ ꯑꯗꯨ ꯈꯔꯁꯨ ꯁꯥꯁꯦ ꯇꯧꯕꯅꯦ. ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯁꯦ 이제ꯗ 하요. 이제 한덕티 닝ol 자가우니 하이네. 아이디 ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ. 누시라가 아이기 ꯌꯨꯝꯗ ꯌꯥꯝ ꯎꯅꯤꯡꯉꯦ. ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯗꯤ ꯂꯩꯕ ꯂꯩꯇꯕ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯉꯣꯜꯁꯤꯡꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯆꯠꯄ ꯐꯪꯉꯝꯒꯅꯤꯀꯣ. ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏꯌꯦ. ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯤ 이붕 ꯏꯄꯥꯁꯤꯡꯅ ꯍꯣꯠꯅꯔꯤꯕꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ. ꯃꯈꯣꯏꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯊꯋꯥꯏ ꯊꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝꯗꯣ ꯑꯗꯨꯗ ꯂꯩꯕ ꯌꯥꯅꯕꯅꯦ, ꯆꯠꯄ ꯌꯥꯅꯕꯅꯦ. ꯁꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ. 이제 ꯅꯨꯡꯉꯥꯏꯇꯦ. 이제 ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯐꯪꯗ꯭ꯔꯁꯨ ꯑꯩ ꯌꯥꯝꯅ ꯎꯅꯤꯡꯉꯦ. ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯅꯁꯨ ꯍꯦꯟꯅ ꯆꯩꯅꯥ ꯄꯤꯌꯦ. ꯇꯣꯛꯑꯁꯦ. ꯇꯣꯛꯑꯁꯦ. ꯇꯥꯕ ꯉꯝꯗ꯭ꯔꯦ. 이제 ꯀꯩ ꯍꯥꯏꯒꯦ ꯏꯕꯦꯝꯃ? 이제 ꯑꯩꯈꯣꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅꯤ. ꯑꯗꯨꯗ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄꯅꯤ. ꯑꯣ, ꯄꯣꯠ ꯌꯣꯟꯕ ꯑꯣꯏꯔꯦ. ꯑꯩꯗꯤ ꯂꯩꯅꯤꯡꯉꯥꯏꯕꯨ ꯑꯝꯇ ꯂꯩꯇꯦꯅꯦ. ꯍꯩꯃꯥ, ꯅꯪꯕꯨ ꯃꯤ ꯂꯥꯏꯁꯦ ꯐꯤꯇꯥ ꯊꯥꯕ ꯌꯥꯗ꯭ꯔꯣ? ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄꯅꯦ ꯍꯥꯏꯌꯦ. ꯂꯤꯔꯤ ꯀꯦꯝꯞꯇ ꯂꯩꯕꯅꯦ ꯍꯥꯏꯌꯦ. ꯑꯩꯈꯣꯏꯗꯤ ꯂꯩꯅꯤꯡꯉꯥꯏꯁꯨ ꯑꯝꯇꯁꯨ ꯂꯩꯇꯅ. ꯇꯥꯅꯤꯡꯗꯦꯀꯣ. ꯑꯩꯈꯣꯏꯅ ꯈꯔ ꯂꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯏꯇꯩꯃ, ꯆꯪꯉꯣ ꯂꯥꯎ ꯁꯣꯝꯗ. ꯆꯪꯕꯤꯔꯣ ꯁꯣꯝꯗ ꯐꯝꯕꯤꯂꯣ. 이때마 ꯀꯩꯀꯩꯅꯣ ꯌꯥꯎꯔꯤꯁꯤꯕꯣ? ꯗꯨꯛꯀ ꯀꯦꯟꯗꯜꯒ ꯈꯛꯇꯅꯦ. ꯇꯥꯔꯤꯕ꯭ꯔꯥ? ꯀꯦꯟꯗꯜꯁꯦ ꯂꯧꯁꯤꯜꯂꯔꯣꯁꯦ. ꯄꯨꯁꯜꯂꯣꯁꯦ. 이때마, ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇꯦ. ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯑꯩꯅ ꯉꯝꯖꯕ ꯃꯇꯦꯡ ꯈꯔꯗꯪ ꯇꯧꯖꯒꯦ. ꯌꯥꯔꯅꯤꯌꯦ ꯇꯥꯃꯣ. ꯏꯕꯦꯝꯃ, ꯆꯥꯛꯀꯧꯕꯩꯅꯦ ꯄꯤꯔꯤꯗꯣ. ꯅꯣꯏꯕꯨ ꯆꯥꯛꯀꯧꯅꯦ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯂꯩꯔꯤꯕꯣ? ꯆꯠꯇꯣꯔꯤꯕ꯭ꯔꯥꯅꯦ? 이제 이bunga 이나오빠가 ꯂꯩꯔꯤꯌꯦ. ꯌꯨꯝꯁꯨ ꯈꯔ ꯅꯪꯕꯅꯤꯅ ꯇꯝꯕ ꯉꯝꯗ꯭ꯔꯤ 이제. ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯌꯥꯝ ꯂꯩ. ꯑꯗꯨꯅ ꯅꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦꯔꯥ? ꯑꯧ, ꯆꯠꯂꯨꯈꯤꯒꯦ. ꯀꯩꯅꯣꯅꯦ ꯅꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ? ꯏꯇꯩꯃ, ꯄꯩꯁꯥꯁꯦ ꯄꯨꯕꯤꯈꯣ. ꯅꯅꯥꯎꯅ ꯏꯆꯤꯟ ꯏꯅꯥꯎꯅ ꯈꯟꯅ ꯅꯨꯡꯁꯤꯅ ꯄꯤꯕꯅꯤ ꯁꯤꯗꯤ. ꯄꯩꯁꯥꯁꯦ ꯄꯨꯕꯤꯈꯤꯗ꯭ꯔꯗꯤ ꯅꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯔꯣꯏ. ꯆꯠꯂꯨꯈꯤꯒꯦ ꯏꯕꯨꯡꯉꯣ. ꯍꯣꯏ ꯏꯇꯩꯃ. ꯀꯩ ꯊꯣꯡꯅꯗꯣꯏꯅꯣ? ꯗꯗꯥꯅ ꯈꯜꯂꯤꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ. ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯣꯏꯕꯨ ꯂꯩꯇ ꯂꯥꯏꯔ ꯃꯆꯥꯔꯣ? ꯃꯤꯁꯨ ꯁꯃꯥꯏ ꯆꯥꯅꯤꯡꯕ ꯅꯠꯇꯦꯅꯦ. ꯅꯪꯁꯨ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯃꯩ ꯊꯥꯒꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯁꯤꯗꯒꯤ ꯍꯦꯟꯅꯅꯦ ꯆꯠꯇꯣꯏꯁꯦ. ꯑꯣ, ꯉꯝꯖꯗ꯭ꯔꯦ. ꯃꯁꯤꯗꯤꯕ. Bunga soba, mau bema, mawam tahaga, masa nupi se, anta keningan cakap apa se,
ꯈꯔ ꯅꯤꯡꯊꯤꯅ ꯀꯧꯕꯤꯁꯤ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯕꯅꯤꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯕꯤꯁꯤ ꯏꯁ 이마ꯒꯤ ꯋꯥꯇꯥꯁꯤꯗꯤ 이ꯆꯟꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯆꯥꯛꯀꯧꯕꯗꯣ ꯍꯔꯥꯎꯅ ꯀꯧꯗꯦ ꯁꯤꯅꯤꯅꯦ ꯂꯥꯟꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯇꯅꯤ ꯀꯧꯔꯤꯗꯣ ꯍꯟꯗꯛꯇꯤ ꯉꯝꯃꯔꯣꯏ ꯑꯩꯕꯨ ꯆꯠꯅꯕ ꯆꯥꯛꯀꯧꯕ ꯏꯁꯩ ꯂꯩꯇ꯭ꯔꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩꯀꯣ ꯏꯃꯥ ꯀꯩꯗꯧꯕꯒꯤ ꯀꯧꯔꯣꯏꯗꯣꯏꯅꯣ ꯏꯆꯟꯗꯣ ꯃꯕꯨꯡꯅꯤ ꯅꯨꯡꯁꯤꯍꯟꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯩꯗꯅ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯀꯧꯕꯤꯗꯣꯏꯅꯤ ꯇꯥꯆꯧ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯐꯤ ꯀꯩꯀꯩꯁꯨ ꯍꯥꯞꯅꯅꯕ ꯏꯆꯦꯒꯤ ꯒꯣꯗꯦꯖ ꯃꯆꯥ ꯑꯝꯇ ꯂꯩꯕꯤꯁꯤꯗꯅ ꯏꯁ ꯔꯦꯂꯤ ꯀꯦꯝꯗꯨꯗ ꯀꯩꯒꯤ ꯒꯣꯗꯦꯁꯅꯣ ꯄꯪꯂꯩ ꯃꯔꯤꯖꯅꯤ ꯃꯤꯒꯤ ꯃꯐꯝꯗꯨꯗ ꯃꯌꯨꯝ ꯑꯣꯏꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏꯗꯕꯗ ꯀꯩ ꯀꯥꯟꯅꯕꯅꯣ ꯅꯣꯏꯅ ꯂꯩꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯣꯏ ꯂꯩꯔꯣ ꯑꯩꯈꯣꯏꯗꯤ ꯉꯝꯃꯔꯣꯏ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯌꯣ ꯏꯃꯥ ꯁꯤꯔꯦ ꯏꯕꯨꯡꯉꯣ ꯑꯌꯣ ꯐꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯗꯒꯤ ꯉꯁꯤꯐꯥꯎ ꯂꯩꯕꯗ ꯀꯩ ꯂꯩꯕꯤꯔꯒꯦ ꯅꯆꯟꯅꯨꯄꯤꯒꯤꯅ ꯍꯥꯏꯔꯗꯤ ꯂꯩꯅꯦ ꯅꯪꯒꯤꯁꯨ ꯂꯩꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯂꯥꯏꯔꯕ ꯏꯅꯥꯛꯇ ꯂꯩꯕꯗꯒꯤ ꯅꯃꯤꯡ ꯊꯨꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ 이봉아 또 ꯆꯠꯈꯤꯅꯤ ꯑꯩ ꯆꯠꯈ꯭ꯔꯣ 통화 ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯣꯏꯗꯤ 이때 이나 화나라가 뺄라마니 뺄라바 너트로 뺄로 시다 통나바 쓸라바니나 아이디 하이크레 한다기디 배사 송아이 레이테나 이때만 야래 너희들 와 아무도 하이라로이게 ꯑꯩꯅ ꯑꯔꯩꯕ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯛꯀꯧꯔꯒꯦ ꯑꯗꯨꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯆꯦ ꯆꯥꯛꯀꯧꯕꯁꯦ ꯅꯅꯥꯎ ꯑꯩꯁꯨ ꯑꯉꯝꯕꯗꯤ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯏꯇꯩ ꯃꯣꯏꯗ ꯂꯣꯏꯅ ꯏꯟꯊꯣꯛꯄꯒꯨꯝ ꯉꯥꯡꯕꯗꯨꯗꯤ ꯅꯅꯥꯎ ꯅꯨꯡꯉꯥꯏꯇꯦ 이제 ꯆꯥꯛꯀꯧꯁꯦ ꯍꯥꯏꯕꯗ ꯁꯨꯃꯥꯏꯅ ꯈꯟꯅꯒꯗꯕ ꯅꯠꯇꯦ ꯐꯔꯦ ꯀꯩꯅꯣ 하락더부드네 ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤ ꯂꯩꯕ꯭ꯔꯣ? ꯅꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯃꯟꯗ꯭ꯔꯦꯅꯦ ꯄꯣꯠꯀ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯆꯠꯂꯣ ꯑꯇꯣꯞꯄꯗ ꯌꯣꯜꯂꯨꯔꯦ ꯌꯥꯔꯦ 이제 잘라슬로 Mama, ako'y yung ganggan sa tuno. Yung dalaramadi, yan na sunungan ko. Diwali su, ako'y tungandaga, may miyam tani ko. Piron su pazaba miyam sa tuni ko. 잘라도이니 바바나 아이쿠 힘들 짰나봐 하이두나 간나 혼나리시디 이자기 까리 레비오 하이노네 마마나네 이자나 셋닝보다 레비도이니 Mama, ay prok pazaba am talabi ko. Asu sauraga ko. Ako'y yung may thagi basing do. Uy hatok kita ni Mama. Hoy 렉도 마당 파토 마마네 비크라 수도 오겠고 Hoy Mama.
ꯅꯧꯄꯥꯅ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯏꯕꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯟꯇꯥꯅ ꯂꯥꯛꯄꯤꯌꯨꯀꯣ 이봉아 맞아. 제제 라아로야다. 이씨는 락트라버디 ꯅꯧꯄꯥꯅ ꯀꯧꯔꯤꯕ ꯆꯥꯛꯀꯧꯕꯁꯦ ꯃꯃꯜ ꯌꯥꯝꯗꯕꯒꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯣꯏꯅ ꯈꯟꯒꯅꯤ 이봉아 맞아. 다저보 한다. 야오거드로. 이제나 비방과 자드나 레이버시다. 보자이수 뭐랑 밤당나모이. 이놈아나 ngang 제제 라아로이다. 이씨 ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯍꯥꯟꯅꯒꯤ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯇꯥꯆꯧ ꯍꯣꯏ 이태모 ꯍꯣꯏ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯟꯅꯔꯒꯅꯦ ꯏꯆꯦꯒꯤ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯏꯅꯤ 이씨 ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ ꯅꯧꯄꯥꯅ ꯊꯣꯡꯒꯥꯟ ꯊꯣꯛꯑ ꯉꯥꯏꯔꯝꯗꯣꯏꯅꯤ 이씨 와ꯈꯜ ꯅꯨꯡꯉꯥꯏꯅꯕ ꯈꯜꯂ ꯂꯩꯌꯨꯀꯣ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ 이봉아 맞아. ꯑꯩ 파자나 ꯆꯠꯂꯒꯦꯀꯣ 짤루고. 이씨 시부 क्या पीगे? इन्हें सीना क्या नो? यारी पैसा सिगा, हायरे इबा मम्मा सिगा, आई बुपो से शिबु लेके चिरने, ले रोइदा, इचागे विना ले करके, आई किती कोना ले रखे था. इमा न चाप मना एक न बगल आंटी न चली दो, इमा न मन बिसिन बि. lamjing lap tak piyu ko ikoi ba mutanggi yumda halan biyo ima na chai ko yam na wari Mama, kay kikapino. Ay nungatiye, Mama. Mama, ay nungatiye. Ang nakapadi ay sukap ninge ba? Mama, nang kakano? Ay ang buhay ba? Mama, babato. Ay punong sila Toy, baba nasu, mama nasu, ichabu mayam nushi. Baba la la tise, ikho yumda halagani. Baba la adani. Se, masidi antora sila. Dala foi amta lagi se. Haima, ibima nang oire. Kuchukumen dubu kainu ne. Loi maksale yengbaga yadre haba. Ngasi de ningon chakobune. Ai di lapai kra laiba lakoni ne. Ningon chakobuga chatroi do nangba. As hoida noi di kem da laibani na. Agi ma papung de su kobiroi ne. Kaya na haidubo ningonda dumai haiba hono bro abima saunu ko la poje kya no Tamo, humpu hatang ne. Mama, Mama. Tu, nang lagi ba dress na se. Hasil tananya adum sisala bani. Mama cakau baca kiroi drop. I think sadenya thong ai bani ba. Nang disula lakte. Mama, aku cakau baca ba. Ike mama papa dinya cakau baca nagre. Maca puraga. Aku jadi sila ba tingi. Ibima noi chakau besat loroye. Mama gane dress fajaba setla gane paham phamina roko. Chakau besat loroi noi ngasi. kaya no pinang haidubo tabe da wai ka ngai ko box na back thajulak pa becha chile ri bema yare charge do Jerang charge do se paisalo
이제 너와는 dakina piba ngulai kan isebu laktribra ꯐꯅ ꯑꯗꯨꯝ ꯐꯔꯦ ꯂꯥꯛꯇꯕꯁꯦ ꯋꯥꯏ ꯑꯗꯨꯝ ꯁꯪꯉꯦ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯦ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯋꯥꯁꯦ ꯄꯥꯝꯃꯨꯔꯦ ꯍꯥꯏꯕ ꯀꯣꯟꯅ ꯍꯥꯏꯅꯕ ꯊꯝꯃꯒꯦ ꯀꯥꯟꯅꯗꯦ ꯏꯃꯥ ꯇꯥꯃꯣꯆꯧ 이봉호 마자 지제부 통간다 와는 이런 거니고 dakina yamna tawroi khanna laktrini haina waroramaniको dakina gi natiye chechena laktribase chechena oiriba phibam sida ai kamaina laktoino ima na chabu kari oirasige I am the worry, Ma. 이제 Hey, Ma. 이봉호 마자. lao, manungda phamasi lao. 이제 아이상어로이 이제는 자고부 laktribase 너빠나 dakina yamna taroi dakina matik chade haina khanbagi natra 이제 이제부 yamna waro 너빠나 이제부 yamna waro 이제 아이샤라기 이봉호 마자. 지제부 kari sinaga lao haibano. Ayugo langi siningay fawba leitraga. Nachi aina. Chakawba chakawba fawtre. 이제 너빠나 이제부 yamna lana khalure ai lale ise Dakinadi kari shuamdi. Ipwana yekna basinga lang thengnabada langam firan pairaga lakpangam nabu hotno. Aduna ijena kanjage. Ipwagi dakina matik magul lay haina kanjage. ngam 이제기 dakina piba ai shoidana ngam gani adubu ise nang hayeng chakauba soidana lakpiu hantak laktrabadi nopay amna nungairo ise isegi araiba firodo shetuna la taibang punsida pije dakina gi lambida hidan nari base isena lehente soidana takshi Pare iche laage. ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯑꯩ ꯏꯄꯥꯝꯗ ꯆꯠꯇ ꯌꯥꯔꯣꯏꯅ ꯃꯥꯃꯒꯤ ꯑꯁꯇꯤꯅꯦ ꯂꯩꯔꯤꯗꯣ ꯑꯗꯨꯅ ꯑꯩꯗꯤ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯀꯥꯏꯗꯨꯗꯅꯦ ꯑꯩꯅ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯛꯏꯁꯦ ꯀꯩꯒꯤ ꯋꯥꯀꯥꯏꯅꯣ ꯀꯩꯒꯤ ꯁꯥꯎꯅꯤꯡꯉꯤꯅꯣ ꯑꯩꯗꯤ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯌꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯆꯥꯛꯀꯧꯔꯦꯅ ꯑꯩꯒꯤ ꯏꯔꯩ ꯏꯇꯩ ꯃꯌꯥꯝꯗꯣ ꯑꯩ ꯇꯠꯅꯔꯣ ꯍꯥꯏꯔꯣ ꯅꯪ ꯑꯗꯅꯤꯀꯣ ꯑꯩꯅ ꯏ ꯀꯥꯔꯤꯁꯦ ꯀꯩꯒꯤ ꯀꯥꯕꯅꯣ ꯃꯁꯤ ꯁꯤꯔꯦ ꯏꯃꯥ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯤꯁꯦ ꯂꯣꯏꯅ ꯇꯠꯅꯔꯕꯅꯦ ꯃꯃꯥꯡꯒꯤ ꯆꯥꯛꯀꯧꯕꯗꯣ ꯃꯉꯥꯏ ꯅꯪꯅ ꯅꯝꯗꯅ ꯌꯥꯎꯍꯟꯗꯦ ꯏꯆꯟꯅꯨꯄꯤꯗꯨꯅ ꯀꯩ ꯅꯨꯡꯉꯥꯏꯔꯝꯗꯣꯔꯤꯒꯦ Emma, ibana chak charasi lao. ꯀꯩꯅꯣ ꯑꯩꯁꯨ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯦ ꯃꯤ ꯉꯔꯥꯡꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯅꯅꯥꯎꯄꯥ ꯍꯣꯏ ꯅꯣꯏ ꯃꯥ ꯍꯣꯏ ꯇꯧꯔ ꯆꯥꯍꯧꯔꯣ ꯑꯩ ꯌꯥꯎꯕ ꯁꯪꯉꯣꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ Tacho, nangdi aigi chakobuse yawo. 이ቤ마 내 다소 야루이에 아이가 짰더니 마 이비엠마 ꯅꯪ ꯇꯥꯆꯧ ꯑꯃꯨꯛ ꯆꯠꯂꯨꯒꯤ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯂꯩꯁꯤꯗꯤ ꯀꯩꯗꯧꯕꯩ ꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯅꯣ ꯆꯥꯛꯇꯨꯝ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯇꯣꯁꯦ ꯀꯞꯀꯅꯨ ꯏꯃꯥ ꯂꯩꯁꯤꯗꯤ ꯏꯆꯥꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯈꯪꯉꯕꯅꯦ ꯎꯃꯪꯒꯣꯜ ꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯊꯦꯡꯅꯔꯗꯤꯅꯦ ꯆꯠꯊꯣꯛꯄꯗꯅꯦ ꯗꯥꯎ ꯌꯥꯔꯔꯣꯏ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯑꯅꯤꯁꯦ ꯑꯩ ꯉꯁꯥꯏ ꯈꯪꯉꯕꯅꯦ ꯃꯆꯥ ꯈꯟꯅꯔꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯗꯁꯨ ꯁꯤꯕ ꯇꯥꯔꯦ 이마 khane khanajan ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯕꯨ yam ꯍꯥꯠꯄꯗꯣ hemalabane khare yam ꯉꯁꯥꯏꯗꯒꯤ ꯁꯥ ꯁꯟ ꯐꯨꯕꯗꯧ ꯐꯨꯔꯤꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯋꯥꯁꯦ ꯑꯐ ꯅꯨꯡꯉꯥꯏ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯅꯠꯇꯦ ꯐꯔꯦ
ꯑꯩꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯏꯃꯨꯡꯁꯦ ꯑꯩꯅ ꯂꯣꯏ ꯑꯣꯈꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯦꯟꯗꯕ ꯐꯨꯔꯣ ꯉꯁꯤꯐꯥꯎ ꯐꯥꯎꯗꯕ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯅꯪꯅ ꯐꯨꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯝꯊꯗꯅ ꯊꯝꯕ ꯌꯥꯝꯃꯤꯗꯣ ꯑꯩ ꯅꯠꯇ꯭ꯔꯦ 이뱀아, 정우, 그에게는 넌 어디다 리플레이요? 이놈만 나가려면 정우로. 이놈아, 아이, 정말 나이네. 다정. 야래 야래 이뱀아 ꯅꯪ ꯇꯥꯆꯧꯅ ꯉꯥꯡꯒꯤ ꯁꯛꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯅꯪ ꯇꯥꯆꯧꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯅꯪꯕꯣ 다정, 아이, 와로디에. Tema, siya, taso. Siya gisa ko bunong siya, sumayin ka kita banati. Haraw-haraw lay daw ni. Nako, jangan silo. Imana jake iloy lang aman. Nako.